Akashvani Imphal Nayani Devi na pau pajari ahanbada maru oiba pau Rashtrapati Draupadi Murmu Nagaland khongchat loiraduna ngasi aijol panglagani Kendra gi Jal Shakti Mantri Gajendra Singh Shekhawat numin inigi Meghalaya khongchatta ngasi Shillongda thungani Central Vigilance Commission gi Vigilance Awareness Sayon Palan Pradhan Mantri Narendra Modi na hudokre amasung DRDO na Ballistic Missile Defense Interceptor AD-1 missile Maibam na sanging tawkre Rashtrapati Draupadi Murmu Nagaland khongchat loiraduna numin inigi Mizoram khongchat ngasidagi ahuragani Rashtrapati Draupadi Murmu ngasi aijolda thungani Rashtrapati oiraba matung raija aduda chatpa handaki asina ahanbani Rashtrapati na Mizoram University gi 13 suba convocation da saruk yagani amasung tongan ba project sing sangagani Rashtrapati Draupadi Murmu gi ngarang Nagaland gi khongchata Kohima gi cultural hall da Raija Sarkar na sinduna pangthokpa civic reception program amada wangang bada Rashtrapati na high infrastructure sakhot anba haibasina Raija mas akhotpa gi maru oiba kudamni mahakna high Kendra Sarkar gi Act is policy na awang nokpok lamdam apung phana sakhot anbada aihenba meeting changli mahakna high siksha lambi thong amasung sel thunga mari leinaba tongan ba project sing sangabana Raija asigi lairik la jo hibigi chang hengat anbata natana punchi mehing phagat anba amasung tourism amadi Raija gi senmit londa singthaningai oina phagat anba ngamgani mahakna hai Pradhan Mantri Gram Sarak Yojana gi makhada lambi amasung thong kayamrum sangaba sina lamdam asida lambi thong samna bada anoba pandup ama piragani haukiba matam khara sida Nagaland a chawkhat lambi da changchil lagliba dubu nungaiba phongdokpa ka loinana hujik paliba sarkar amasung miyambu thagatpa phongdokhi thauramdu da Rashtrapati Murmu tongan ba project sing virtually oina sangakhi amasung jataw kunki project sing adugi manungda nauna saba sarkar gi school kuntramari Pradhan Mantri Gram Sarak Yojana gi makhada lambi thong Eklavya Model Residential School Tara Sarkar gi school sama marphudrada smart classroom singwat pana chingba yauri Manipurda haukiba pung kunmari da miway amata nauna COVID-19 positive oikidre miway ama COVID light atagi naba paki Raija gi haksal bibhag na ngarang nungdang thokpa cherol amana hai haukiba pung kunmari da puna sample chama tara mari test tawgi manungda miway amata COVID positive oikidre adu moina ma COVID na naba miway ama naba phakiba ga loinana naba phakiba apunba masing lak ama lising kuntra tare chatet kunmat hoi sukre naba phabagi chang chada marphudrani pandasmik mari mangani hojik active case tara manga leiri Raija sigi wena hojik phawada punna COVID vaccine dose la kuntrani thoili singya kai manga changwani phuni thoi kapkhre madugi manungda ahanba dose gi wena lak tara taruk lisingni phutare changwani phuni thoi ani suba dose gi ne lak tara humdoi lising kuntra mari sumna tara mari aduga precaution dose gi ne lak ani lising humphudra mari chauhum humphutare yauri Kendra gi Jal Shakti Mantri Gajendra Singh Shekhawat numit nini gi Meghalaya khongchata ngasi Shillongda thungani mahakna umiyamda North East Space Application sinduna awang nopok lamdamda Space Application in Flood Management haiba khana nainaba thoram amada saruk yagani Mantri na Kendra amasung Raija Sarkar gi bibhag singa loinana JJM amasung PNKSY gi matangda wafham sing khanagani Meghalaya ki Mukhyamantri Kornat ke Sangmana West Garo Hills ki District Auditorium Turada ngarang Citizen Engagement and Communication Program hudokre hudokpagi thoramda wangang bada Mukhyamantri na hai sarkar na miyam gi dama chakwat thorangi program kaya pangthokli amasung miyam da kana gada ba khutung chaba kaya piri mahakna hai thoram asigi mapung oiba pandam di sarkar na paikhal iba scheme kaya miyam dam matam chana khangan ba amasung madugi tangai phadaba sing adu bhapta hanbani tabiri ba pau si Akashvani Imphal dagini
Central Vigilance Commission gi Vigilance Awareness Sayon Palan Pradhanmantri Narendra Modi na housing e hakim mamangda New Delhi da hudokre thauram duga mari leinana Pradhanmantri na Central Vigilance Commission gi nauna semba complaint management system su hudokhi thauram asiga mari leinana CBC gi matangda laibak sin thungna pangthokhiba essay competition da saru yakhiba mahiroi mangada khwaidegi phabai essay ibegi damak Pradhanmantri na manayen thokhi Defense Research and Development Organization DRDO na Ballistic Missile Defense Interceptor AD-1 missile Orissa gi samudra khongbanda leiba Abdul Kalam Island dagi mai pakna sangeng tawkhre Ballistic Missile Defense Interceptor gi ani suba tangka ki missile asi test tawbada BMD khusukulai sing loine yawkhi AD-1 missile asi sana kapai aba missile ni DRDO na missile asi mai pang asangeng tawkhibada ngaksel matri Rajnath Singh na thagatpa phungdorakli mahakna hai asigumba missile asi maleng gi leibak khara khakta da lei missile asina leibak asigi ballistic missile gi mapangal hena kankhat halagani Raija Taruki Bidhan Sabha Kendra Taret ki Marak ki Mikhal ki Bhot Hujik Santi Wena Thadanari Bot Thadabagi Matam Numidang Wairam Pung Taruk Taloi Singani Marak ki Mikhal Pangthoklibe Bidhan Sabha Kendra Singh Adudi Maharashtra gi Andheri East Mokama amasung Bihar gi Gopalganj Haryana gi Adampur Telangana gi Munugot Uttar Pradesh ki Gokranath amasung Orissa gi Dhamnagar ni Bhot masing tha asigi tarukta thigani Marak asida election commission na Gujarat Bidhan Sabha Mikhal gi matam asi lauthoklagani sit chama marpuni thoilebe Gujarat Bidhan Sabha gi matam February 19 da loire Mikhal gi notification thokpaga loinana model code of conduct su chatnaba hauragani Amaromda lakliba Gujarat Bidhan Sabha Mikhal gi dama ngasi Gandhinagar da State BJP Parliamentary Board ki mifam pangthokadauri mifam aduna lakliba Bidhan Sabha Mikhal da kana budol ki mirep ko hengatage haibegi matangda aroiba warep ama lawgadauri mifam asida Mukhyamantri Bhupendra Patel State President CR Patel amasung Raija gi Parliamentary Board ki members singsu saruk yagani Ngaksel Mantri Rajnath Singh ngarang Naval Commander Singhi Mifamda Laibak asigi Navy ki makok thongba singaw unakre Bharat Navy na samudrada hai singna jatariba operation amasung national security bu ningthina ngak senduna lauriba tawdang adubu Sri Rajnath Singh na thagatpa phongdokli mahakna hai laibak asigi masak mathumtana sajaba INS Bikram na mapung phana thabak tawba ngamba asi laibak asigi oina chawthok chaningai ni Mahakna hai Bharat Navy gi damak matamga chunaba kusukulai sing puthokduna season ahanba haibasi yamna maru oiba amani asiguma thaurang sing asina laibak asigi security da singnarakpa sing ningthina maithiba piba ngamgani Kendra ki Petroleum amsung Natural Gas Mantri Hardip Singh Puri na hairi laibak asina marom dom lepchanabagi mai paknaba hotnabada naha oribo entrepreneur singna makhoigi haija singjaba innovation ga loinana thabak tawminabagi tangai phadaba lei Abu Dhabi da pangthokpa International Petroleum Exhibition and Conference lising ani kuni thoigi thauramda wangang bada Sri Puri na hai hojiki matamda naha oribo entrepreneur sing amasung innovator sing asi yamna tangai phate saukhat lambi da hena kumang yang na jangsin bangamna bagi dama oil amasung gas industry sing asina lalol itiki lamda maru oiba ama oirakli Money laundering case kamari lainana Enforcement Directorate na wahangpa hungchathanaba Jharkhand gi Mukhyamantri Hemanta Soren bu Ranchi da laiba Directorate asigi office da lang aba khangan khre niyam lana koila khoni tawba kamari lainana Enforcement Directorate na case asi makha chatharakpani aroibada maruiba pau amo hana Rashtrapati Draupadi Murmu Nagaland khongjat loiraduna ngasi aijol panglagani Kendra ki Jal Shakti Mantri Gajendra Singh Shekhawat numin inigi Meghalaya khongjata ngasi Shillongda thungani Central Vigilance Commission gi Vigilance Awareness Sayol Palan Pradhanmantri Narendra Modi na hudokre amasung DRDO na Ballistic Missile Defense Interceptor AD-1 missile mai pakna sangeng tawkhre paulojare